ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯟꯅ ꯉꯧꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯍꯪꯒꯥꯝ ꯃꯔꯨ ꯇꯛꯈꯥꯏꯕꯁꯦ ꯍꯥꯞꯆꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯊꯣꯡꯕꯁꯦ ꯂꯣꯏꯖꯔꯦ ꯃꯌꯥꯝ Good morning ma'am punoku ningsing magi channel da taram nok sering ase na muk thong thak pagi video ma pujare ko masiti ngaten je thong doi ni ado sigi nga se ngaten se hangam ruga thong ake ko kenoga khoi gi alu khamen sin bi tor thong ja bi am haw bani ado ngasi de na khamen sin kenoga ne hangam ruga thong ga na taw jari ma'am yengmina se ko hangam ru se ngau baga angang baga hai tare angang ba hai radra ani se janaraga thongake ado hangam maruga thongba se yam hawreba mya ado ina hangam maru se sumaina angubasu angangusu khaka janana lawre hangam maruga ilisaga thongja yam hawi pa mya atopa nga se adum thongba jai to ngaten ga thongba se hingam da dane hele phatigong ga yam hapchalaga thongba yam hawbani ado kamai thongdoina ado dum jengmina si mya nungsibiduna aigi channel sida changbirakli bisnaw singna video yengbiri bisnaw singna like tawshanbiramu ko subscribe tawdibisnaw sing yengbiragadi subscribe tawshanbiramu mya aswaina ngak tingchalaga thammage ko mya packet oina su phangbani ko packet ana master seed powder aina du du leiraga su chaba jabani adai jainghanga thumga tang tothige mya magi khangja sagale ko thaw hapage sumaina hangam maruga thongba hinjang singdi ko hangam thau dana hawba hele adaina hangam thau oina laujare mya ngongna bagi ma'am ai nga se thumga deidi yanghanga machu siga ne phajana tosan gi ge ko mya phajana to laga ngaujarage ma'am atai ke ma poi ko ina hapje thumga yanghanga tani ma'am baina phajana masa se phajana manung changnaba to pirasi nga ho ngau hogat tere ko ma'am asi nga se makui jaw to ban jam su pokhai gali dai to su jam na toy gali si nga se ma'am masa nau ba nga ne ba adi thot ba nga ne angang sing na ka chaba ahan sing anaba kana kana chaba jaba nga ni maru su jam jaw de ko di angang gi anamba asmaina asi nga jam ti jagali ma'am asigi nga se ngauda khara nuchina luna tawna ngaugi tara ha kai gi no ai dam kai no khara jam kai jelle ba ko sena nga se aya kana rin sina na ka ndu ga ja ponte mo ga kai khari den tam tam tawna thangam thong na ngau ba ko han ba gi ngau ba loi kai nam ko kon ba gi ngau ri ai si jam na thong me ba ko ni pro na se nga se pam na ti ko ni da phato na ai gi asmaina jam thong na taning ma je pui ra bani na si de thong na Hãy subscribe cho kênh Ghiền Mì Gõ để không bỏ lỡ những ma'am hangam maru takpa loina siga leire ko manam je tabadane chakalam chale hawdo man chale marugi hangam marugi manam che adaina takpagi kon si chu tension laga sumaina asiga hijal laga dum thammage takpa matam ju isin khara hapu ko tabi toi daban ado sumaina ha thamgi ge tension adoidi ma'am hojing mo khamen sinbi gane sing khara ga lawre ko sumaina patak tang na ina toina bena mo atek pa ni khaka ina je blender tak thoke asimu tak thoke ko asi so hap toini adai khamen sin mi se jam sathina chaw bana taba aduna ani ha pe ko acho go raga de matang ha pa su jani no khamen sin ni macha macha ani khak lawre yam hindonga chaw bo oi te ba aduna ani lawjare asiga tawraga tak thoge asi su siga takna leire ma'am takpa loire ko nang ko na mata hidok sare se so jam phajana kupna taksare
ꯃꯌꯥꯝ ꯈꯔ ꯍꯥꯎꯅ ꯆꯥꯅꯤꯡꯉꯗꯤ ꯈꯔ ꯑꯗꯨꯝ ꯃꯤꯅꯣꯠ ꯇꯧꯕ ꯇꯥꯏꯅꯀꯣ ꯍꯣꯠꯅꯕ ꯇꯥꯏꯌꯦꯕ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯀꯨꯞꯄꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯑꯩꯅ ꯀꯥꯂꯤ ꯖꯤꯔꯥ ꯈꯔ ꯂꯧꯔꯦꯀꯣ ꯊꯥꯎ ꯌꯩꯅꯕꯁꯦ ꯀꯥꯂꯤ ꯖꯤꯔꯥꯗꯨ ꯍꯥꯞꯆꯔꯦ ꯑꯗꯨꯒꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ 3ꯈꯛꯅꯦ ꯑꯩꯅꯅꯦ ꯃꯀꯣꯛꯇ ꯈꯇꯪ ꯍꯛꯑꯦ ꯂꯣꯏꯅ ꯇꯪꯈꯥꯏ ꯈꯥꯏꯗꯦ ꯈꯇꯪ ꯍꯛꯑꯒ ꯍꯥꯞꯆꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯛꯈꯥꯏꯕꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯃꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯉꯧꯈꯤꯒꯦ ꯃꯌꯥꯝ ꯃꯁꯤꯡꯁꯦ ꯏꯁꯤꯡ ꯌꯥꯎꯕꯁꯦ ꯃꯥꯒꯤ ꯏꯁꯤꯡ ꯌꯥꯎꯕꯁꯦ ꯀꯪꯍꯟꯕꯕꯨ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯃꯣꯔꯣꯛꯁꯦ ꯇꯪꯈꯥꯏ ꯈꯥꯏꯗꯦꯀꯣꯅꯦ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯅꯤꯡꯕꯁꯤꯅ ꯁꯤꯡꯉꯒꯗꯤ ꯃꯣꯔꯣꯛꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯔꯣ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯩꯅ ꯈꯤꯇꯪ ꯍꯛꯑꯦ ꯃꯥꯒꯤ ꯃꯍꯤꯁꯦ ꯀꯪꯁꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯍꯪꯒꯥꯝ ꯃꯔꯨ ꯇꯛꯅ ꯊꯝꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯊꯣꯡ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤꯀꯣ ꯑꯥꯂꯨ ꯆꯥꯅꯤꯡꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯤꯔꯣ ꯑꯥꯂꯨ ꯆꯥꯕꯁꯦ ꯐꯠꯇꯦꯅꯀꯣ ꯑꯗꯣ ꯑꯩ ꯌꯥꯏꯉꯪ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯣꯔꯣꯛꯁꯦ ꯑꯁꯨꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯗ꯭ꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯍꯤꯁꯦ ꯀꯪꯁꯜꯂꯛꯑꯦꯀꯣ ꯑꯗꯩ ꯑꯃꯨꯛꯀ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯔꯦ ꯌꯥꯝ ꯍꯦꯟꯅ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯒꯗꯣꯏ ꯅꯠꯇꯦꯀꯣ ꯃꯍꯤ ꯂꯥꯡ ꯂꯥꯎꯅ ꯆꯥꯒꯗꯕ ꯍꯤꯟꯖꯥꯡ ꯅꯠꯇꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯧꯍꯟꯖꯈꯤꯒꯦꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯌꯦꯡꯉꯤ ꯍꯥꯏꯔꯤ ꯑꯗꯣ ꯑꯩꯅ ꯉꯥ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯐꯥꯒꯤ ꯁꯨꯝ ꯈꯔ ꯇꯧꯕꯅꯤꯗ ꯑꯗꯣ ꯉꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯁꯧꯍꯟꯗꯣꯏ ꯅꯠꯇꯦ ꯍꯥꯏꯗꯤꯅꯦ ꯃꯩ ꯂꯩꯊꯔꯒ ꯃꯈꯨꯝ ꯈꯨꯝꯃꯒꯅꯦ ꯑꯣꯝꯃꯒ ꯊꯣꯡꯗꯣꯏꯅꯦꯕ ꯃꯩ ꯂꯩꯊꯔꯒ ꯊꯣꯡꯁꯤ ꯃꯌꯥꯝ ꯃꯈꯨꯝ ꯀꯨꯞꯁꯟꯖꯒꯦ ꯃꯈꯨꯝ ꯀꯨꯞꯄꯒ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯇꯧꯔꯤꯅꯤꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯐꯨꯠꯆꯔꯦ ꯑꯗꯣ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯀꯣ ꯃꯌꯥꯝ ꯃꯩꯁꯦ ꯂꯩꯊꯔꯒ ꯑꯣꯝꯃꯒ ꯊꯣꯡꯁꯦꯕ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯑꯩꯅ ꯃꯈꯨꯝꯁꯦ ꯑꯃꯨꯛ ꯀꯨꯞꯁꯟ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯇꯧꯅ ꯌꯦꯡꯉꯦ ꯑꯗꯣ ꯌꯥꯔꯦ ꯃꯨꯊꯠꯄ ꯑꯩꯅ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯊꯥꯡꯗꯔꯝꯗꯥꯏ ꯌꯧꯔꯦꯀꯣ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯆꯥꯏꯁꯤꯟꯖꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯥꯗꯕ ꯌꯥꯎꯔꯒꯗꯤ ꯑꯝꯇꯪ ꯊꯣꯡꯅ ꯆꯥꯕꯤꯌꯨ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯤ ꯃꯌꯥꯝ ꯏꯂꯤꯁꯥꯒꯁꯨ ꯆꯥꯕ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯉꯥꯁꯨ ꯆꯥꯒꯦ ꯑꯗꯨꯝ ꯌꯥꯏ ꯑꯇꯣꯞꯄ ꯉꯥꯅꯁꯨ ꯉꯥꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡ ꯆꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯈꯪꯉꯝꯒꯅꯤꯀꯣ ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯉꯥꯇꯦꯟꯒꯅꯤ ꯑꯩꯈꯣꯏ ꯕꯪꯂꯥꯗꯅ ꯄꯥꯞꯗꯥ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯑꯩꯅ ꯉꯥꯛꯇꯪ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯈꯥꯡꯁꯦ ꯉꯥꯏꯍꯥꯛ ꯊꯝꯒꯦꯅ ꯇꯧꯖꯔꯤꯕ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯈꯥꯏꯗꯣꯛꯆꯔꯦ ꯍꯤꯟꯖꯥꯡꯁꯦꯀꯣ ꯃꯩꯁꯦ ꯈꯔꯗꯤ ꯀꯨꯝꯈ꯭ꯔꯦ ꯑꯩꯅ ꯈꯥꯡꯗꯒ ꯊꯝꯃꯨꯕꯁꯦ ꯈꯥꯏꯗꯣꯛꯇꯅ ꯈꯥꯡꯗ ꯊꯝꯕꯁꯦ ꯍꯤꯟꯖꯥꯡꯁꯦ ꯀꯨꯡꯁꯟꯕꯅꯤꯀꯣ ꯑꯁꯤꯈꯩꯁꯨ ꯃꯍꯤ ꯈꯔ ꯑꯗꯨꯝ ꯃꯥꯏꯔꯞ ꯇꯧꯅ ꯂꯥꯡꯇꯛ ꯇꯧꯅ ꯆꯥꯒꯦꯁꯨ ꯌꯥꯏꯑꯕ ꯃꯩꯒꯤꯁꯦ ꯃꯍꯤ ꯈꯛꯇꯪꯗꯤ ꯐꯩꯀꯣ ꯑꯁꯤꯈꯩꯁꯨ ꯃꯍꯤ ꯈꯔ ꯑꯗꯨꯝ ꯃꯥꯏꯔꯞ ꯆꯥꯒꯦ ꯌꯥꯏ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡꯒ ꯃꯊꯧ ꯇꯥꯔꯣꯏ ꯃꯌꯥꯝ ꯑꯁꯤꯒꯇ ꯑꯗꯨꯝ ꯆꯥꯕꯗꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯁꯥꯕꯒꯅꯦ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯛꯁꯤꯒ ꯑꯗꯨꯒꯩꯗꯤ ꯍꯤꯟꯖꯥꯡ ꯑꯁꯥꯕꯁꯦ ꯁꯨꯃꯥꯏꯅ ꯃꯆꯤꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯑꯇꯩ ꯀꯔꯤꯝꯒ ꯃꯊꯧ ꯇꯥꯗꯕꯅꯤ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯆꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯤ ꯈꯪꯉꯝꯒꯅꯤ ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯪ ꯁꯨꯃꯥꯏꯅ ꯊꯣꯡꯅ ꯆꯥꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯇꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯐꯣꯔ ꯋꯥꯆꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯇꯧꯅꯁꯤ